Kasagi amuksu kasagi ngarauthenggi pukhrisi akoibada laigi amasung water supply gi leiriba singse ekoi STC office na chingmase laibanina khara luna nana lighting system ga tawdana nungdang ga se ising sokpada iruja ikai khumnajariba akoi gi kendra sigi Luchingpuren honorable MLA na miamda khusinare sangare haina laupokpiba asisu akoi gi part 3 gi namda yam chawtok chaningai ni haina thamjage aduga aina makha tarakpada ekoi chawkhatpa haibase prajana pamliba thabuk tu ekoi leader sing na thabak ta onthok tu chawkhatpa kobra haina khalle ngasi tien hama matamda Sri Radhesham honorable MLA kokpa matok do chapchana tawro pagini haukiba 2022 gi election da jo Heirok kendra da lebiba praja puna magra election na thamjagi aduna ngasi honorable gi leching bakhada akoina lapa si sangalo pangjabase aina club ki isinau singju mahu chinjarga horen club ki nangak miraga su honorable MLA bu yamna koi thaganingai oi Sige toro mo sige mali na perform kara tabi na bagaimana kau cari baikang benda legit piliba aku miamgi Luchingpuren TLYC Radhesham Singh honorable MLA Heirok President Manipur Politics Association Board Alumuk Tata Koprona Kurumjari Loirana Sri TLYC Singh Retired Headmaster Lorma JP Loirana Tax Selection Piliba Mingona Omam dan Panjadragasu Nasige Gesawan Nasige Sigunaba Innovation Council Sige Toroga Heirok kendra leiriba naharol sing asi hagat kadage hai mafam chuma aina dong kana bada ai rani tigi maram dagi thora ngangja ro ayang matam ta bada nam ngangja ge background na si akoi ningo na panjara tin si sing upai daksha Thawan jila paisa Mana Hawaii Haksang Yong ko na bidana taseng harap isura tajarok kwa Heirok si sakut tapi aroy adun nang chalo hari isura pakon thabir pugumane yamanungai ji koi magi ri sing makha dai koi parhalo na lejaru bai koi jo kaya matik nungai ji manu sen thum paija daga jo MLA du ki wakan nai bi yam harau ji yam nungai ji aduna koi ngau ken ko bi da sauro ko ji karamai dorga Sokat pula, yang nama mungkin sigi hai nama kan macam ikut kaya aku berbeda, lagi abadi kaya sah. Mana orang Malaysia itu yang oleh pihak kami sudah TV itu yang meletak, jadi oleh pihak itu kasing lah, oleh pihak salah terang. Heirok Waktu Bazar Manik Instructor Agriculture Training Recruitment Adi Subada Cash Top 10 Sing Heirok Factory Ngarokel Silver Medal
Kumate Madjana Sakibeli Housi Biang Bangga Sanggring Bangga Kadinjasi Aditi Independent Seda District Sigwela Ahanda Person Takawi Advokat Baswan Kadinjani Kaya melakukan Tuan Kudala Kadinjani Sipo Optimal Asigi Tours Rally Sibu Upiriba National Athlete Player Hari Tudi Anjana Devi Asig Pangtok Seriba Tours Rally Sigi Tours Paibiriba Athlete Hari Tudi Toksong Ibungo Makuya Nibu Pagkatapong Sali Hongzee Koi Kasigi Mas Fos Kadinjay Namadi Kasigi Tours Rally Sibu Kai Kumbazali Kasigi Sigwe Singh, social worker, Sri Manglem Singh, social worker, Sri Rojan Singh, social worker, Amadi, Mangda Lengsin Bideva Ahalaman, Ima Indol Itselsa Singh, Kasturba Ben Party, NCC Gi Cadet Singh, Yamna Achawat, Akoi Elizabeth team, जिला परिषद मेंबर प्रधान अमदी सोशल वर्कर मयाम अखोई पुंजरगा अखोई टीम ना हैरोक्ता प्रजा मयाम की थौजालदगी ईश्वरना पिबिरक्पा ताकबिरक्पदगी अखोई हैरोक्ता अहोंगबा होरकनबो होनजरक्पा संसिनजरक्पा सरुक अमोइना अखोइना मरी सुबो ओइना असी मसिगी ग्राउंड सी अखोई सेमजबनी ममांगना अखोई कबोरे कायदा लेबा Heirok Kabor Kaigi ground, Leirong Helgi ground, Sekmai, Sikong Sekmai gi ground, Akoi Luina Mai Thala Yam Pasana fencing Yona Semjakre ground Singsi Semada, Akoina Semza Banate, Shoda Pibirakone, ID Tang Mayami Sevaroi Mayami Pakolo in the Senja Biwani, Ayamadi Akoigi, Koina Akoi Part Sigi Harotenda. Laiba Pukrisi, Kivam Savakra Wal, Ehana Takirakadagi, Jila Parsetki member Amadi, Part 3 Pradhan, Anina Lusing Miraga. Masi same Sen, a quick Kanavadi Prazame, Tanra Kanda, same Baga, Masi Sangaga ground Sida, Masina Satarani, Aduga, Naru Tengi Lampata, Single Ipamayam Sisaruya Miraga, Mating Pangbiba, Ima, Dol Iselsa Singa. Matawa Prajagi Sarkar, Aduma Sarkar Amani, Matamamada Akui Heirok Amadi Manipur Dadi Kaya Toin Uram Davai Adobo Bihar Lamhang Tuanga Akui Mapan Topa Aduga Akui Toilet over Sana Baramara Moirakanda Maru Waina Akui Ima Indol Silsa Sing Sinupi or Vizatsi. Masiri nong nga nang at hong dragadi
ꯃꯝꯕ ꯉꯥꯏꯕ ꯅꯠꯇ꯭ꯔꯒꯗꯤ ꯂꯝꯍꯥꯡꯗ ꯆꯠꯄꯅꯤꯅ ꯌꯥꯝꯅ ꯑꯋꯥꯕ ꯊꯣꯛꯄ ꯈꯠꯅ ꯆꯩꯅꯕ ꯌꯥꯝꯅ ꯊꯣꯛꯂꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯇꯗꯅ ꯃꯁꯤꯗꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤ ꯁꯥꯕꯤꯔꯤꯕ ꯁꯪꯁꯥꯔꯁꯤ ꯂꯩꯔꯤꯕ ꯃꯁꯤꯒꯤ ꯏꯃꯥꯗꯤ ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯠꯁꯤꯅꯤ ꯑꯗꯨꯅ ꯇꯣꯏꯂꯦꯠ ꯍꯥꯟꯅ ꯁꯥꯗꯕ ꯌꯥꯗꯦ ꯇꯣꯏꯂꯦꯠ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯛꯇꯕ ꯀꯣꯂꯦꯖꯇ ꯆꯠꯂꯛꯇꯕ ꯂꯨꯍꯣꯡ ꯈꯣꯡꯗꯧꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯏꯅꯔꯛꯄ ꯇꯣꯏꯂꯦꯠ ꯂꯩꯇꯕ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯑꯗꯨ ꯌꯦꯡꯉꯨꯕꯗꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛꯅ ꯐꯥꯎꯔꯛꯄꯗꯒꯤ ꯃꯁꯤꯒꯤ ꯁ꯭ꯀꯤꯝꯁꯤ ꯄꯥꯏꯈꯠꯂꯀꯥꯟꯗ ꯁ꯭ꯋꯥꯆ ꯚꯥꯔꯠ ꯍꯥꯏꯕ ꯃꯤꯁꯟꯁꯤ ꯄꯥꯏꯈꯠꯂꯛꯇꯨꯅ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕ ꯏꯃꯨꯡꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥꯁꯦ ꯑꯩꯈꯣꯏ ꯌꯦꯡꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯗꯨꯒꯨꯝꯕ ꯁꯔꯀꯥꯔꯒꯤ ꯁ꯭ꯇꯦꯞ ꯀꯌꯥ ꯑꯃ ꯄꯥꯏꯈꯠꯂꯤ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤ ꯍꯥꯏꯕ ꯈꯨꯟꯅꯥꯏꯁꯦ ꯃꯁꯤ ꯄꯨꯈꯠꯂꯛꯄ ꯃꯈꯣꯏ ꯆꯥꯎꯈꯠꯂꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯤ ꯆꯥꯎꯈꯠꯀꯗꯧꯕꯅꯦ ꯍꯥꯏꯗꯅ ꯅꯨꯄꯤꯁꯤꯡꯒꯤ ꯁ꯭ꯀꯤꯝ ꯀꯌꯥ ꯑꯃ ꯃꯨꯗ꯭ꯔꯥ ꯂꯣꯟ ꯑꯗꯒꯤ ꯎꯖꯥꯂꯥ ꯒ꯭ꯌꯥꯁ ꯑꯗꯒꯤ ꯑꯩꯈꯣꯏ ꯋꯤꯗꯣꯒꯤ ꯁ꯭ꯀꯤꯝ ꯑꯣꯜ ꯑꯦꯖꯒꯤ ꯁ꯭ꯀꯤꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯕ ꯕꯦꯇꯤ ꯕꯆꯥꯎ ꯕꯦꯇꯤ ꯄढ़ाओ ꯖꯥꯇꯤ ꯑꯃꯒꯤ ꯁꯦꯛꯁꯟ ꯑꯃꯒꯤ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯍꯥꯏꯅꯕ ꯁꯤꯒꯤ ꯖꯥꯇꯤ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃꯒꯤ ꯐꯨꯔꯨꯞ ꯑꯃꯒꯤ ꯃꯤꯍꯨꯠ ꯅꯨꯄꯤ ꯑꯃꯕꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯒणतंत्र ꯆꯠꯄ ꯂꯩꯕꯥꯛ ꯚꯥꯔꯠ ꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯈꯟꯕꯁꯦ ꯃꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯁꯤꯅ ꯗꯧꯔꯄꯇꯤ ꯃꯨꯔꯃꯨ ꯍꯥꯏꯅ ꯑꯃ ꯈꯟꯈꯤꯕ ꯃꯌꯥꯝ ꯊꯦꯡꯅꯕꯤꯔꯝꯃꯒꯅꯤ ꯅꯨꯄꯤꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯇ ꯑꯗꯨꯒꯤ ꯒ꯭ꯔꯨꯞꯇ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯑꯃꯕꯨ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏ ꯃꯌꯥꯝ ꯎꯕꯤꯔꯝꯒꯅꯤ ꯃꯅꯤꯄꯨꯔꯗꯒꯤ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯉꯁꯤ ꯐꯥꯎꯕ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯇ꯭ꯔꯥꯏꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯀꯣꯝ ꯇ꯭ꯔꯥꯏꯕꯀꯤ ꯇ꯭ꯔꯥꯏꯕ ꯑꯃꯕꯨ ꯄꯨꯈꯠꯄꯤꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔꯁꯤ ꯁꯥꯟꯅꯕꯗ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯂꯦꯅ ꯁꯥꯟꯅꯔꯣꯏ ꯑꯃꯕꯨ MP ꯑꯣꯏꯍꯟꯕꯤꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤ ꯑꯃꯕꯨ MP ꯑꯣꯏꯅ ꯈꯟꯕꯤꯔꯦ ꯌꯦꯡꯕꯤꯌꯨ ꯇ꯭ꯔꯥꯏꯕꯦꯜꯒꯤꯁꯨ ꯈꯟꯕ ꯁꯥꯟꯅꯕꯒꯤꯁꯨ ꯈꯟꯕ ꯅꯨꯄꯤꯁꯤꯡꯒꯤꯁꯨ ꯈꯟꯕ ꯁꯤꯒꯨꯝꯕ ꯁꯔꯀꯥꯔꯅꯤ ꯑꯗꯨꯅ ꯃꯁꯤꯗꯤ ꯗꯂꯥ ꯗꯂꯤ ꯌꯦꯡꯗꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯄꯗ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯏꯊꯧꯅꯦꯅ ꯊꯝꯖꯒꯦ ꯗꯥꯏꯇꯅꯦ ꯊꯝꯖꯒꯦ ꯑꯥꯔꯤꯕ ꯃꯌꯥꯝ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯦ ꯗꯥꯂꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯗꯨꯒꯨꯝꯕ ꯄꯥꯈꯣꯜꯂꯣꯏ ꯑꯣꯏꯅ ꯆꯦꯟꯒꯗꯧꯕꯅꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯁꯤ ꯚꯣꯠ ꯂꯦꯞꯄꯤꯔꯤꯕ ꯚꯣꯠ ꯀꯥꯕꯤꯔꯤꯕ ꯂꯦꯞꯄꯤꯔꯛꯀꯗꯧꯕ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯗ ꯌꯥꯎꯕꯤꯕ ꯈꯨꯗꯤꯡꯃꯛꯅ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯈꯟꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯕꯨ ꯂꯣꯏꯅꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯃꯌꯥꯝꯅ ꯅꯤꯡꯁꯤꯡꯖꯒꯦ ꯁꯔꯀꯥꯔ ꯑꯃꯗꯤ ꯂꯤꯗꯔ ꯀꯅꯥꯒꯤꯗꯃꯛꯇ ꯂꯩꯕꯅꯣ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯑꯇꯦꯟꯕ ꯑꯦꯛꯖꯥꯝꯄꯜ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯂꯤꯖꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯚꯣꯂꯤꯕꯣꯜ ꯃꯦꯠꯆ ꯑꯃ ꯂꯩꯔꯤ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯖꯕ ꯃꯁꯤꯒꯤ ꯒ꯭ꯔꯥꯎꯟꯁꯤ ꯁꯪꯒꯥꯕꯗ ꯑꯩꯅ ꯃꯌꯥꯝꯅ ꯊꯝꯖꯔꯝꯃꯤꯁꯤꯅ ꯁꯣꯝ ꯂꯦꯡꯁꯤꯟꯕꯤꯔ ꯃꯌꯥꯝꯁꯤ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯕꯤꯕꯅꯦ ꯅꯍꯥꯟꯃꯨꯛ ꯑꯩꯈꯣꯏ ꯀꯕꯣ ꯂꯩꯀꯥꯏꯗ ꯇꯧꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯃꯦꯠꯆ ꯑꯃ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯝ ꯊꯨꯅ ꯁꯤꯟꯖꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯃꯌꯥꯝꯅ ꯊꯝꯖꯔꯝꯒꯦ ꯃꯌꯥꯝ ꯖꯄꯥꯟ ꯍꯥꯏꯕ ꯈꯨꯟ ꯑꯃ ꯇꯥꯕꯤꯔꯝꯃꯅꯤꯀꯣ ꯇꯥꯗꯕ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯉꯁꯤ ꯇꯥꯕꯤꯔꯣ ꯃꯁꯤꯒꯤ ꯖꯒꯥꯁꯤꯗ ꯂꯝ ꯑꯃ ꯂꯩ ꯂꯝꯁꯤꯒꯤ ꯃꯃꯤꯡꯁꯤ ꯍꯣꯛꯀꯥꯏꯗꯣ ꯍꯥꯏ ꯍꯣꯛꯀꯥꯏꯗꯣ ꯍꯥꯏꯕꯁꯤ ꯍꯩꯔꯣꯛ ꯍꯥꯏꯔꯕ ꯍꯣꯛꯀꯥꯏꯗꯣ ꯂꯝꯁꯤꯒꯤ ꯃꯃꯤꯡꯅ ꯑꯗꯨꯒ ꯂꯝꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯉꯥꯔꯧꯊꯦꯟ ꯑꯗꯨꯒꯨꯝꯕ ꯂꯝ ꯑꯃ ꯃꯣꯏꯒꯤ ꯈꯨꯟꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯍꯣꯛꯀꯥꯏꯗꯣ ꯍꯥꯏꯔꯤꯕ ꯈꯨꯟꯁꯤꯒꯤ ꯃꯥꯒꯤ ꯖꯒꯥ ꯑꯃꯗ ꯔꯦꯜ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯆꯦꯜꯂꯝꯕꯗꯒꯤ ꯃꯤ ꯇꯣꯡꯕꯤꯅꯕ ꯂꯩꯇꯗꯅ ꯔꯦꯜ ꯒꯥꯔꯤꯁꯤ ꯁꯔꯀꯥꯔꯅ ꯔꯦꯜ ꯒꯥꯔꯤ ꯄꯨꯔꯥ ꯊꯤꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯗꯩꯗ ꯅꯨꯄꯤ ꯃꯆꯥ ꯍꯥꯏ ꯁ꯭ꯀꯨꯜ ꯇꯝꯕꯤ ꯅꯨꯄꯤ ꯃꯆꯥ ꯃꯥ ꯈꯛꯇꯪ ꯇ꯭ꯔꯦꯟꯗꯨ ꯇꯣꯡꯉ ꯁ꯭ꯀꯨꯜꯁꯤ ꯆꯠꯄ ꯑꯗꯣ ꯁ꯭ꯀꯨꯜ ꯆꯠꯄꯅꯤꯅ ꯆꯍꯤ 3ꯁꯤ ꯃꯥꯒꯤ ꯁ꯭ꯀꯨꯜꯁꯤ ꯇꯝꯕ ꯂꯣꯏꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯥ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯃꯥꯒꯤ ꯇꯝꯕ ꯆꯠꯄꯒ ꯍꯜꯂꯛꯄꯒꯤ ꯇ꯭ꯔꯦꯟ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯁꯨ ꯇ꯭ꯔꯦꯟ ꯑꯃꯗꯤ ꯃꯥꯒꯤꯗꯃꯛꯇ ꯆꯦꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯁꯔꯀꯥꯔꯅ ꯋꯥꯔꯦꯞꯅꯔꯀꯥꯟꯗ ꯆꯍꯤ 3 ꯆꯨꯞꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛꯀꯤ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯇ꯭ꯔꯦꯟꯗꯨ ꯁꯥꯔꯚꯤꯁ ꯇꯧꯈꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯔꯀꯥꯔ ꯑꯩꯈꯣꯏꯁꯦ ꯌꯦꯡꯒꯗꯕ ꯅꯠꯇꯦ प्रजागीदमक्ता हिंब तमगदबनी ट्रेन चेललगा अगांग अमखक्तंगी लाइक तम लोइबो हाउ येंगमदुमाइना अखोई प्रजानसु थबक तौ मतमदा अखोई अखोईगी आई हाइबा अखोई लीडर ओइरिबा सरकार द लैरिबा अखोइना थादोनरकांदा प्रजागी तौदबा यादब मदो मदु कयाम वारसु कयाम चंगसु अखोई तौहम थोए हाइबा वाइ खरसे हाइजरगा अखोई लन मदुमाइना अखोई म्याम पुन्ना तासिल लगा अमा तोइना पुनमिनरगा अखोई हैरोक्ता अवार अपा लैबा तंगाई फदना तौदबा यादबा अवाबा तारबा लैता लाइरसे पुन्ना होनमिनरगा अखोई हैरोक केंद्र से सब मानबा दुबा मणिपुर केंद्र सिंगि टॉप टॉप केंद्र मा ओहनबदा सरुक याबियो हाइजरगा ईश्वरनसु चांबिसनु हाइजरगा ईश्वरबु खुरुमजरी Marak Thada Basigi Football Kaput Rugby For the second Manipur Olympic Games 2022,
थौरमसिगी चीफ गेस्ट की फमफम लांगदा फमबिरिबा केंद्र गसिगी अममंदा पंजुत्रगसो लाइफस्टाइल लेंसलिबा कुनिमको आइना नोलुक सभा मदि इकाय कुनदो पुंदोक्सरी दोइना दोइना ngasigi sigmo function sida lengbire aina amakaso नोलुक सभा पुंदोक्सरी अखोई ममांगी बक्ता सिंगना फजबा ngasigi गी लमदम सिदा मफम मफम की दा मफम चाबा येंदोना प्लेग्राउंड सिंग थमलिबनो करिगिदोंता नहारोय पुंलोय लोयबदा आइना हाइजनिंगलिबसे ngasi hayengdagi hawraga अखोई तांग कुंथ्रा फावबदा पांथोकदोरिबा मणिपुर ओलंपिक गेम्स असिगा मरी लेनाना हैरोकता TLYC की फिल्ड सिमक्ता Point.